ꯔꯃꯦꯁꯀꯤ ꯅꯪꯗꯤ ꯀꯩ ꯀꯃꯥꯏꯅ ꯇꯧꯈ꯭ꯔꯦ ꯍꯧꯖꯤꯛꯁꯦ ꯇꯧꯔꯤꯁꯤꯅꯦ ꯑꯩꯈꯣꯏ ꯋꯥꯅ ꯂꯦꯟꯈ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯍꯧꯖꯤꯛꯇꯕꯨ ꯑꯩꯈꯣꯏ ꯑꯗꯨꯝ ꯍꯤꯒꯠ ꯅꯈꯣꯟ ꯃꯌꯥꯝꯁꯤꯒ ꯎꯅ ꯐꯪꯉꯤ ꯑꯝꯕꯖꯥꯔꯒꯤ ꯁꯥꯏꯁꯦ ꯃꯐꯝꯅꯤ ꯑꯗꯨꯒ ꯀꯜꯚꯥꯔꯁꯤ ꯂꯣꯏ ꯀꯥꯏ ꯂꯣꯏꯔꯦꯕ ꯁꯣꯝꯗ ꯅꯦꯕ ꯂꯝꯕꯤꯁꯦ ꯅꯍꯥꯟ ꯏꯁꯤꯡꯁꯦ ꯆꯥꯎꯗꯅ ꯁꯨꯃꯥꯏꯅ ꯀꯩꯅꯣꯗ ꯁꯤ ꯀꯟꯗꯤꯁꯟꯁꯦ ꯌꯦꯡꯕꯁꯤ ꯀꯌꯥꯝ ꯐꯖ ꯀꯥꯏꯔꯦꯅ ꯌꯦꯡꯉꯁꯦ ꯂꯝꯕꯤꯁꯦ ꯁꯤ ꯈꯤꯇꯪ ꯆꯦꯟꯅꯤ ꯃꯤ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯔꯤꯁꯦ ꯑꯩ ꯃꯌꯥꯝ ꯍꯣꯖꯥꯏ ꯃꯩꯇꯩ ꯕ꯭ꯂꯣꯛꯇ ꯉꯁꯤ ꯑꯃꯨꯛꯀ ꯍꯟꯅ ꯇ꯭ꯔꯥꯝ ꯅꯣꯛꯆꯔꯤ ꯃꯌꯥꯝꯗ ꯑꯗꯨꯒ ꯅꯍꯥꯟ ꯃꯈꯩꯁꯦꯀꯣ ꯑꯩ ꯀꯟꯇꯤꯅ꯭ꯌꯨ ꯑꯣꯏꯅ ꯚꯤꯗꯤꯑꯣꯁꯦ ꯑꯞꯂꯣꯗ ꯇꯧꯕ ꯉꯝꯗꯦꯕ ꯑꯗꯨꯗꯨꯅ ꯁꯨꯝ ꯉꯁꯤꯁꯦ ꯑꯣꯏꯅ ꯑꯃꯨꯛꯀ ꯅ꯭ꯌꯨ ꯕ꯭ꯂꯣꯛ ꯑꯣꯏꯅ ꯇꯧꯔꯦ ꯑꯗꯨꯒ ꯂꯣꯛꯁꯨꯀꯣ ꯂꯣꯛꯇꯤ ꯑꯗꯨꯗꯩꯗꯤ ꯑꯔꯨꯝꯗꯒꯤ ꯁꯨꯝ ꯍꯧꯗꯅ ꯅꯍꯥꯟꯗꯩ ꯁꯨꯃꯥꯏꯅ ꯀꯩꯀꯩ ꯑꯣꯏꯅ ꯂꯩꯔꯦ ꯍꯛꯆꯥꯡꯁꯦ ꯁꯤꯅꯁꯨ ꯑꯅꯝꯕꯗ ꯉꯝꯗꯕ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯍꯧꯖꯤꯛꯁꯦ ꯑꯩꯅ ꯆꯠꯂꯤꯁꯦꯀꯣ ꯑꯩꯈꯣꯏꯒꯤ ꯀꯥꯊꯟꯇꯣꯂꯤ ꯑꯃꯁꯨꯡ ꯕꯤꯁꯅꯄꯨꯔ ꯔꯣꯝꯗꯅꯦꯕ ꯉꯁꯤ ꯑꯃꯨꯛ ꯆꯠꯇꯣꯏꯁꯦ ꯑꯗꯨꯒ ꯅꯍꯥꯟꯒꯤ ꯏꯁꯤꯡ ꯆꯥꯎꯈꯤꯕꯒꯤꯀꯣ ꯃꯐꯝꯁꯤꯡꯗꯨꯁꯨ ꯎꯠꯆꯔꯒꯦ ꯑꯗꯣ ꯌꯥꯝꯅ ꯀꯟꯗꯤꯁꯟ ꯐꯠꯇꯕꯁꯨ ꯌꯥꯝꯅ ꯂꯩꯔꯦ ꯑꯣꯏꯔꯦꯅ ꯇꯥꯔꯦꯕ ꯑꯗꯣ ꯎꯠꯆꯔꯛꯀꯦ ꯃꯌꯥꯝꯗꯨꯁꯨ ꯑꯗꯨꯝ ꯌꯦꯡꯃꯤꯟꯅꯁꯤ ꯑꯗꯨꯒ ꯉꯁꯤꯁꯦꯀꯣ ꯏꯁꯄꯤꯁꯦꯜ ꯁꯨꯝ ꯅꯨꯡꯉꯥꯏꯒꯅꯤꯅ ꯈꯜꯂꯤ ꯉꯁꯤꯒꯤ ꯕ꯭ꯂꯣꯛꯁꯤꯁꯨ ꯌꯦꯡꯃꯤꯟꯅꯁꯤ ꯃꯌꯥꯝꯗꯣ ꯂꯣꯏꯐꯥꯎꯕ ꯑꯩ ꯃꯌꯥꯝꯗꯨꯒ ꯍꯧꯖꯤꯛꯁꯦꯀꯣ ꯑꯩ ꯁꯤꯒ ꯂꯩꯔꯦ ꯄꯥꯔꯇꯤꯖꯟ BBS ꯑꯃꯁꯨꯡ ꯗꯔꯦꯟꯗ꯭ꯔ ꯁꯤꯡꯍ ꯑꯗꯣ ꯅꯍꯥꯟꯁꯦꯀꯣ ꯃꯣꯏ ꯑꯩꯈꯣꯏꯒꯤ ꯃꯇꯦꯡ ꯍꯥꯏꯕ ꯄꯣꯠꯁꯦ ꯌꯥꯝ ꯊꯤꯅꯁꯨ ꯃꯔꯨ ꯑꯣꯏꯕ ꯄꯣꯠꯁꯛꯅꯤ ꯑꯗꯣ ꯃꯤꯌꯥꯝꯅꯀꯣ ꯑꯩꯈꯣꯏꯒꯤ ꯋꯥꯅ ꯂꯩꯔꯤꯕ ꯃꯇꯥꯡꯗꯀꯣ ꯑꯁꯤꯒ ꯃꯣꯏꯅ ꯆꯠꯂꯒ ꯌꯥꯝꯅ ꯍꯥꯏꯗꯤ ꯃꯇꯦꯡ ꯑꯃ ꯑꯗꯨꯝ ꯉꯝꯗ꯭ꯔꯁꯨꯀꯣ ꯑꯩꯈꯣꯏꯒꯤ ꯇꯧꯒꯦꯅ ꯁꯨꯝ ꯑꯩꯈꯣꯏꯒꯤ ꯑꯉꯝꯕ ꯈꯔ ꯇꯧꯖꯕꯅꯦꯕ ꯑꯗꯣ ꯃꯍꯥꯛꯅꯦ ꯑꯗꯨꯒꯩꯗꯤ ꯑꯩꯈꯣꯏꯒꯤ ꯁꯅꯥ ꯕ꯭ꯔꯍ꯭ꯃꯆꯥꯔꯤꯒ ꯇꯧꯔꯒ ꯃꯣꯏꯁꯦ ꯗꯣꯅꯦꯁꯟꯒꯤ ꯆꯠꯂꯒꯀꯣ ꯇꯣꯇꯦꯜꯂꯤ ꯁꯨꯝ ꯃꯐꯝ ꯆꯠꯂꯒ ꯑꯗꯣ ꯀꯂꯦꯛ ꯇꯧꯔꯒ ꯑꯗꯨꯒ ꯃꯌꯥꯝꯗ ꯗꯣꯅꯦꯠ ꯇꯧꯔꯝꯕꯅꯤ ꯑꯗꯣ ꯚꯤꯗꯤꯑꯣ ꯃꯇꯦꯛꯈꯛ ꯑꯩ ꯑꯗꯨꯝ ꯎꯠꯆꯔꯛꯀꯦ ꯁꯨꯝ ꯀ꯭ꯂꯤꯞ ꯃꯆꯥ ꯑꯃ ꯇꯧꯔꯒ ꯑꯗꯣ ꯃꯌꯥꯝ ꯃꯣꯏꯅ ꯁꯨꯃꯥꯏꯅ ꯇꯧꯕ ꯉꯝꯃꯤꯁꯦ ꯌꯥꯝ ꯊꯤꯅꯁꯨ ꯊꯥꯒꯠꯅꯤꯡꯉꯥꯏꯅꯤ ꯑꯦꯟ ꯑꯩꯒꯤ ꯇꯔꯞꯇꯁꯨ ꯌꯥꯝ ꯄ꯭ꯔꯥꯎꯠ ꯐꯤꯜ ꯑꯣꯏ ꯁꯨꯃꯥꯏꯅ ꯇꯧꯕꯁꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯅꯦꯛꯁꯇꯁꯨ ꯁꯨꯃꯥꯏꯅ ꯍꯨꯖꯥꯏꯒꯤ ꯌꯨꯇꯨꯕꯔ ꯈꯪꯗꯦ ꯑꯃ ꯈꯨꯗꯤꯡꯃꯛꯁꯨ ꯁꯨꯃꯥꯏꯅ ꯃꯇꯦꯡ ꯑꯃꯅ ꯑꯃꯗ ꯃꯇꯦꯡ ꯇꯧꯅꯕꯒꯤ ꯁꯦ ꯃꯁꯤꯁꯦ ꯇꯧꯕꯤꯕ ꯑꯩ ꯍꯥꯏꯖꯔꯤ ꯃꯌꯥꯝꯗꯁꯨ ꯑꯗꯣ ꯑꯩꯁꯨ ꯍꯛꯆꯥꯡ ꯉꯝꯗꯕꯗꯒꯤ ꯁꯨꯃꯥꯏꯅ ꯐꯤꯕꯝ ꯑꯃ ꯑꯣꯏꯅ ꯂꯩꯔꯦ ꯑꯗꯣ ꯉꯁꯤꯁꯦ ꯉꯝꯕ꯭ꯔꯥ ꯉꯝꯗꯕ꯭ꯔꯥ ꯃꯌꯥꯝꯒꯤꯗꯃꯛꯇ ꯁꯨꯝ ꯇꯧꯗ ꯌꯥꯗꯕ ꯕ꯭ꯂꯣꯛ ꯈꯤꯇꯪ ꯁꯦꯝꯃꯒ ꯑꯗꯨꯝ ꯎꯠꯆꯒꯦꯅ ꯊꯥꯡꯒꯠꯆꯔꯛꯄꯅꯤ ꯑꯦꯟ ꯑꯩꯅ ꯂꯩꯔꯤꯁꯦꯀꯣ ꯇꯣꯡꯉꯤꯌꯥ ꯁꯨꯝ ꯀꯥꯊꯣꯇꯣꯂꯤ ꯑꯉꯝꯕꯤ ꯁꯨꯝ ꯃꯅꯥꯛꯇ ꯌꯧꯁꯜꯂꯛꯑꯦꯕ ꯑꯗꯣ ꯀꯥꯊꯣꯇꯣꯂꯤ ꯑꯉꯝꯕꯤꯒꯤ ꯅꯍꯥꯟ ꯏꯁꯤꯡ ꯆꯥꯎꯈꯤꯕꯁꯦꯀꯣ ꯁꯨꯝ ꯎꯠꯆꯔꯒꯦ ꯃꯐꯝꯗꯣ ꯑꯗꯣ ꯂꯝꯕꯤꯁꯨꯀꯣ ꯀꯔꯤ ꯐꯤꯕꯝ ꯑꯣꯏꯅ ꯂꯩ ꯍꯥꯏꯕꯁꯦ ꯃꯌꯥꯝꯗꯁꯨ ꯎꯠꯆꯔꯛꯀꯦ ꯑꯗꯣ ꯃꯌꯥꯝꯗꯨꯗꯤ ꯌꯦꯡꯉꯁꯤ ꯃꯌꯥꯝ ꯀꯣ ꯑꯁꯤ ꯀꯥꯊꯣꯇꯣꯂꯤꯒꯤ ꯂꯝꯕꯤꯁꯤ ꯌꯧꯔꯦ ꯑꯗꯨꯒ ꯀꯟꯗꯤꯁꯟꯁꯦ ꯁꯤꯅꯤ ꯅꯧꯅꯀꯣ ꯑꯩꯈꯣꯏ ꯄꯤꯁꯁꯨ ꯃꯣꯏ ꯀꯟꯅ ꯁꯥꯒꯠꯂꯤꯑꯕ ꯑꯗꯣ ꯁꯣꯝꯗꯅꯦꯕ ꯂꯝꯕꯤꯁꯦ ꯅꯍꯥꯟ ꯏꯁꯤꯡꯁꯦ ꯆꯥꯎꯗꯅ ꯁꯨꯃꯥꯏꯅ ꯀꯩꯅꯣ ꯑꯩꯈꯣꯏꯒꯤ ꯑꯣꯏꯈ꯭ꯔꯤꯁꯦ ꯑꯗꯣ ꯍꯧꯖꯤꯛꯁꯦ ꯁꯤꯒ ꯅꯧꯅ ꯑꯃ ꯁꯥꯒꯠꯂꯝꯃꯦ ꯑꯦꯟ ꯁꯤꯒ ꯃꯌꯥꯝ ꯁꯨꯝ ꯍꯧꯖꯤꯛꯁꯦ ꯂꯥꯛꯏꯕ ꯃꯌꯥꯝꯁꯦ ꯁꯨꯝ ꯌꯦꯡꯕꯤꯌꯨ ꯑꯗꯣ ꯑꯇꯩ ꯁꯨꯝ ꯎꯠꯆꯔꯒ ꯃꯅꯥꯛꯇ ꯆꯪꯉꯒ ꯃꯌꯥꯝꯗꯨꯒ ꯍꯧꯖꯤꯛꯁꯦꯀꯣ ꯑꯩꯈꯣꯏ ꯌꯧꯔꯦꯕ ꯀꯥꯊꯟꯇꯣꯂꯤꯒꯤ ꯍꯦꯛ ꯂꯝꯕꯤ ꯅꯍꯥꯟꯋꯥꯏ ꯑꯩꯅ ꯎꯠꯆꯈꯤꯕ ꯃꯐꯝꯗꯣ ꯁꯨꯝ ꯌꯧꯔꯦ ꯌꯧꯅꯀꯣ ꯚ꯭ꯌꯨꯁꯦ ꯎꯠꯆꯔꯒꯦ ꯑꯗꯣ ꯚ꯭ꯌꯨ ꯁꯨꯃꯥꯏꯅ ꯂꯩꯔꯦ ꯃꯌꯥꯝ ꯑꯁꯤꯅꯤ ꯑꯗꯨꯒ ꯏꯁꯤꯡ ꯆꯥꯎꯕ ꯃꯐꯝꯗꯨꯅꯤꯁꯦ ꯑꯗꯣ ꯁꯣꯝꯗ ꯁꯨꯃꯥꯏꯅ ꯂꯩꯊꯣꯛꯑ ꯌꯦꯡꯕꯗꯀꯣ ꯃꯊꯛꯗ ꯎꯔꯝꯕꯁꯤꯡꯗꯨ ꯏꯁꯤꯡꯗꯣ ꯑꯝꯐꯥꯎ ꯂꯩꯇ꯭ꯔꯦꯕ ꯑꯗꯨꯒ ꯃꯃꯥꯡꯂꯣꯝꯗ ꯎꯔꯤꯁꯤ ꯄꯨꯔꯥ ꯂꯩꯔꯤ ꯑꯩꯈꯣꯏꯒꯤ ꯁꯤꯡꯒꯤꯃꯥꯔꯤ ꯁ꯭ꯋꯥꯏꯐꯥꯎ ꯂꯩꯔꯦꯅ ꯍꯥꯏ ꯑꯗꯣ ꯁ꯭ꯋꯥꯏ ꯃꯐꯝꯗ ꯁꯨꯃꯥꯏꯅ ꯂꯩꯔꯦ ꯑꯗꯨꯒ ꯃꯌꯥꯝꯗ ꯁꯤ ꯀꯟꯗꯤꯁꯟꯁꯦ ꯌꯦꯡꯕꯤꯌꯨ ꯀꯌꯥꯝ ꯐꯖ ꯀꯥꯏꯔꯦꯅ ꯌꯦꯡꯉꯁꯦ ꯂꯝꯕꯤꯁꯦ ꯁꯤ ꯈꯤꯇꯪ ꯆꯦꯟꯅꯤ ꯃꯤ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯔꯤꯁꯦ ꯑꯗꯣꯝ ꯁꯣꯝꯗꯁꯨ ꯌꯥꯝ ꯊꯤꯅ ꯁꯣꯛꯑꯦꯅ ꯍꯥꯏꯔꯤ ꯃꯥꯡꯂꯣꯝꯗꯁꯨ ꯁꯤ ꯂꯩꯔꯦ ꯀꯜꯚꯔ ꯁꯤ ꯃꯣꯏ ꯔꯤꯡ ꯊꯥꯗꯩꯁꯦ ꯔꯤꯡꯁꯦ ꯑꯅꯤ ꯈꯛꯇꯪꯇꯅꯤ ꯁꯤ ꯂꯝꯕꯤꯁꯦꯀꯣ ꯃꯌꯥꯝ ꯑꯗꯣ ꯁꯤꯜꯗꯨꯕꯤ ꯐꯥꯎꯕ ꯌꯥꯕ ꯂꯝꯕꯤꯅꯦꯕ ꯑꯗꯣ ꯁꯤ ꯀꯟꯗꯤꯁꯟ ꯑꯃ ꯂꯩꯔꯦ ꯁꯤ ꯁꯨꯃꯥꯏꯅ ꯁꯤꯒꯩꯒꯤ ꯂꯥꯟꯗꯣꯏꯅꯦꯕ ꯃꯌꯥꯝ ꯁꯣꯝꯗ ꯂꯩꯔꯦ ꯄꯥꯔꯇꯤꯖꯟ BBS ꯑꯃꯁꯨꯡ ꯗ꯭ꯔꯥꯏꯗꯔꯒ ꯑꯗꯨꯒ ꯍꯧꯖꯤꯛꯁꯦꯀꯣ ꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯁꯤꯜꯗꯨꯕꯤꯒꯤ ꯂꯝꯕꯤ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧ ꯌꯥꯕ ꯂꯝꯕꯤꯁꯦ ꯀꯥꯏ ꯂꯣꯏꯔꯦ ꯅꯍꯥꯟ ꯏꯁꯤꯡ ꯆꯥꯎꯕꯗꯨꯅ ꯑꯗꯣ ꯁꯨꯃꯥꯏꯅ ꯐꯤꯕꯝ ꯑꯣꯏ ꯂꯩꯔꯦꯕ ꯑꯉꯣꯝꯗ ꯆꯈꯠꯂꯒꯗꯤꯀꯣ ꯃꯌꯥꯝ ꯁꯨꯃꯥꯏꯅ ꯎꯕ ꯐꯪꯉꯦ ꯁ꯭ꯋꯥꯏꯗꯁꯨ ꯌꯥꯝꯅ ꯈꯣꯇꯤ ꯑꯣꯏꯔꯦꯕ ꯑꯩꯈꯣꯏ ꯂꯝꯕꯤ ꯄꯨꯝꯅꯃꯛꯇꯣ ꯁꯔꯀꯥꯔꯅ
ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯁꯔꯀꯥꯔꯅ ꯑꯩꯈꯣꯏꯒꯤ ꯁꯤ ꯃꯇꯦꯡ ꯄꯥꯡꯕꯤꯔꯒꯗꯤꯀꯣ ꯌꯥꯝ ꯊꯤꯅ ꯅꯨꯡꯉꯥꯏꯒꯗꯕꯅꯤ ꯍꯔꯥꯎꯖꯒꯗꯕꯅꯤ ꯃꯌꯥꯝꯅꯁꯨ ꯑꯗꯣ ꯄꯥꯡꯒꯅꯤꯗꯤ ꯈꯜꯂꯤ ꯃꯌꯥꯝ ꯁꯔꯀꯥꯔꯅꯁꯨ ꯑꯗꯣ ꯃꯌꯥꯝ ꯁꯨꯝ ꯍꯧꯖꯤꯛꯁꯦ ꯃꯥꯡꯂꯣꯝꯗ ꯑꯇꯩꯁꯨ ꯆꯠꯂ ꯎꯠꯆꯔꯒꯦ ꯁꯨꯝ ꯃꯊꯪ ꯁ꯭ꯋꯥꯏꯁꯤ ꯌꯦꯡꯕꯤꯌꯨ ꯁꯤ ꯀꯜꯐꯔꯅꯦꯕ ꯑꯩꯈꯣꯏꯒꯤ ꯁ꯭ꯋꯥꯏ ꯃꯐꯝ ꯀꯩ ꯃꯐꯝ ꯍꯥꯏ ꯑꯥꯝ ꯕꯖꯥꯔꯒꯤ ꯁ꯭ꯋꯥꯏꯁꯦ ꯃꯐꯝꯅꯤ ꯑꯗꯨꯒ ꯀꯜꯐꯥꯔꯁꯤ ꯂꯣꯏ ꯈꯥꯏ ꯂꯣꯏꯔꯦꯕ ꯑꯗꯣ ꯁꯣꯝꯗꯅꯤ ꯏꯁꯤꯡꯁꯦ ꯆꯥꯎꯔꯝꯕꯁꯦꯀꯣ ꯍꯧꯖꯤꯛꯇꯤ ꯈꯤꯇꯪ ꯈꯛꯇꯤ ꯁꯨꯃꯥꯏꯅ ꯀꯪꯊꯈꯤꯕꯩꯀꯣ ꯃꯐꯝ ꯐꯤꯕꯝꯁꯤꯡꯁꯦ ꯁꯨꯝ ꯌꯦꯡꯕꯤꯌꯨ ꯀꯜꯚꯥꯔ ꯁꯨꯃꯥꯏꯅ ꯀꯤꯒꯥꯏ ꯂꯣꯏ ꯂꯩꯔꯦꯕ ꯑꯗꯣ ꯁꯤꯅꯤ ꯑꯗꯣ ꯃꯌꯥꯝ ꯀꯃꯥꯏꯅ ꯇꯧꯗꯦ ꯑꯗꯨꯝ ꯍꯥꯏꯕꯤꯔꯝꯃꯣ ꯀꯃꯦꯟꯇ ꯑꯗꯣ ꯔꯥꯏ ꯑꯃꯁꯨ ꯄꯤꯕꯤꯔꯝꯃꯣ ꯑꯗꯨꯒ ꯁꯤ ꯄꯣꯠꯁꯦ ꯁꯔꯀꯥꯔꯁꯨ ꯌꯧꯔꯒꯗꯤꯀꯣ ꯑꯗꯣ ꯌꯥꯝ ꯊꯤꯅ ꯅꯨꯡꯉꯥꯏꯅꯦ ꯈꯜꯂꯤ ꯑꯩꯈꯣꯏꯒꯤ ꯍꯣꯖꯥꯏ ꯇꯨ ꯁꯤꯡꯖꯨꯕꯤ ꯆꯠꯐꯝ ꯂꯝꯕꯤꯅꯤ ꯁꯤꯁꯦ ꯑꯗꯣ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯆꯠꯇꯣꯏ ꯃꯐꯝꯁꯤꯡꯁꯦꯀꯣ ꯑꯩꯈꯣꯏꯒꯤ ꯃꯦꯟ ꯑꯣꯏꯕ ꯃꯐꯝ ꯉꯥꯛꯇꯅꯤ ꯆꯠꯇꯣꯏꯁꯦ ꯑꯗꯨꯒ ꯃꯊꯥꯎꯔꯤ ꯑꯦꯟ ꯕꯤꯁꯅꯄꯨꯔ ꯑꯁꯣꯝꯗ ꯂꯣꯏ ꯃꯐꯝꯁꯦ ꯍꯥꯏꯔꯒ ꯑꯩꯈꯣꯏ ꯎꯠꯆꯔꯛꯇꯣꯏꯅꯤ ꯃꯌꯥꯝꯗꯁꯨ ꯑꯗꯣ ꯀꯃꯥꯏꯅ ꯇꯧꯗꯦ ꯁꯨꯝ ꯍꯥꯏꯕꯤꯔꯝꯃꯣ ꯀꯃꯦꯟꯇ ꯑꯦꯟ ꯁꯤ ꯚꯤꯗꯤꯑꯣꯁꯦ ꯌꯥꯔꯒꯗꯤ ꯁꯤꯌꯥꯔ ꯑꯗꯨꯝ ꯇꯧꯁꯟꯕꯤꯌꯨ ꯃꯌꯥꯝ ꯑꯗꯣ ꯑꯗꯨꯗꯤ ꯁꯨꯝ ꯆꯠꯂꯒ ꯌꯦꯡꯉꯁꯤ ꯃꯌꯥꯝ ꯑꯥꯝ ꯕꯖꯥꯔ ꯍꯥꯏꯕ ꯃꯐꯝꯁꯦ ꯁꯤꯁꯤꯅꯤ ꯑꯥꯝ ꯕꯖꯥꯔꯅꯦꯕ ꯁꯤꯁꯦ ꯑꯩꯈꯣꯏꯒꯤ ꯁꯤꯒ ꯑꯥꯝ ꯕꯖꯥꯔ ꯍꯥꯏꯅ ꯍꯥꯏꯈ꯭ꯔꯦ ꯃꯐꯝꯁꯦ ꯁꯣꯝꯗ ꯁꯤꯒ ꯑꯩꯈꯣꯏꯒꯤ ꯐꯤꯜꯁꯨ ꯁꯨꯝ ꯂꯩꯔꯦ ꯁꯤꯁꯦ ꯐꯤꯜ ꯍꯥꯟꯅ ꯁꯨꯝ ꯐꯤꯜ ꯍꯥꯏꯅ ꯑꯣꯏꯅꯔꯝꯃꯤ ꯑꯗꯣ ꯁꯤꯁꯦ ꯑꯁꯣꯝꯗ ꯆꯠꯈ꯭ꯔꯒꯗꯤꯀꯣ ꯑꯁꯣꯝꯗ ꯆꯠꯈ꯭ꯔꯒꯅ ꯑꯩꯈꯣꯏꯒꯤ ꯍꯦꯝꯗꯨꯕꯤ ꯑꯃ ꯁꯨꯃꯥꯏꯅ ꯁꯨꯝ ꯂꯩꯔꯦ ꯍꯦꯝꯗꯨꯕꯤ ꯍꯥꯏꯕ ꯃꯐꯝꯁꯦꯀꯣ ꯑꯗꯣ ꯃꯤ ꯀꯤꯅꯁꯨ ꯆꯪꯗꯦꯕ ꯁꯤ ꯖꯪꯒꯜ ꯃꯅꯨꯡꯗ ꯃꯤ ꯑꯃꯁꯨ ꯇꯥꯗꯦ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯂꯥꯏꯆꯟꯒ ꯀꯩꯀꯥ ꯑꯗꯨꯝꯕꯁꯨ ꯃꯌꯥम ꯆꯦꯜꯂꯤ ꯈꯣꯠꯂꯤ ꯍꯥꯏꯅ ꯍꯥꯏꯅꯕ ꯃꯌꯥꯝ ꯌꯥꯎꯔꯤꯑꯕ ꯍꯥꯟꯅꯒꯤ ꯑꯍꯟꯁꯤꯡꯅ ꯑꯗꯨꯝ ꯍꯧꯖꯤꯛꯁꯦ ꯃꯣꯏꯁꯨ ꯑꯥꯗ ꯌꯧꯈ꯭ꯔꯦꯕ ꯆꯠꯈꯤꯗꯅꯀꯣ ꯑꯩꯈꯣꯏꯁꯨ ꯑꯗꯨꯝ ꯆꯠꯂꯤ ꯍꯧꯖꯤꯛꯁꯦ ꯑꯥꯝ ꯕꯖꯥꯔꯒꯤ ꯁꯤꯁꯦ ꯑꯗꯨꯝꯅꯤ ꯃꯌꯥꯝꯗꯣꯀꯣ ꯍꯧꯖꯤꯛꯁꯦ ꯁꯨꯝ ꯃꯊꯥꯎꯔꯤꯒꯤ ꯁꯤꯁꯦ ꯂꯝꯕꯤꯅꯦꯕ ꯑꯩꯈꯣꯏꯒꯤ ꯑꯗꯨꯒ ꯁꯤꯒ ꯖꯨꯝ ꯇꯧꯅ ꯁꯤꯒ ꯁꯥ ꯂꯩꯔꯤ ꯃꯌꯥꯝꯁꯦ ꯁꯤꯁꯦ ꯑꯩꯈꯣꯏ ꯁꯣꯔꯣꯛ ꯃꯄꯥꯟꯗ ꯁꯤꯒ ꯑꯩꯈꯣꯏꯒꯤ ꯇꯣꯇꯦꯂꯤ ꯏꯁꯤꯡ ꯆꯥꯎꯔꯝꯕꯒꯤ ꯑꯗꯣ ꯂꯩꯕ ꯌꯥꯗ꯭ꯔ ꯁꯤꯒ ꯃꯊꯛꯇ ꯁꯥꯔꯝꯕꯩ ꯅꯠꯇꯅꯤ ꯑꯗꯣ ꯁꯣꯝꯗ ꯍꯧꯖꯤꯛꯐꯥꯎꯗꯤ ꯏꯁꯤꯡ ꯁꯨꯝ ꯈꯔ ꯁꯨꯝ ꯂꯩꯔꯤ ꯑꯗꯣ ꯁꯣꯝꯗ ꯇꯨꯔꯦꯜꯅꯦꯕ ꯁꯣꯝꯗ ꯎꯏꯁꯦ ꯀꯄꯂꯤꯒꯤ ꯑꯗꯣ ꯁꯤꯒ ꯖꯨꯝꯁꯤꯡꯁꯦ ꯀꯃꯥꯏ ꯂꯩꯅꯤ ꯍꯥꯏꯕꯗꯣ ꯁꯤꯅꯤ ꯀꯟꯗꯤꯁꯟ ꯁ꯭ꯋꯥꯏꯗ ꯈꯔ ꯍꯧꯖꯤꯛꯁꯦ ꯐꯔꯛꯄꯒꯤ ꯀꯟꯗꯤꯁꯟ ꯅꯠꯇꯅꯦꯕ ꯁ꯭ꯋꯥꯏꯗ ꯏꯁꯤꯡ ꯆꯥꯎꯔꯝꯕꯒꯤ ꯃꯐꯝ ꯃꯌꯥꯝꯁꯦꯀꯣ ꯑꯁ ꯀꯔꯤ ꯍꯥꯏꯅ ꯍꯥꯏꯗꯣꯔꯤ ꯃꯌꯥꯝ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ ꯁ꯭ꯋꯥꯏꯒꯤ ꯀꯟꯗꯤꯁꯟ ꯑꯂꯩꯕ ꯃꯤꯅꯗꯤ ꯀꯃꯥꯏꯅ ꯇꯧꯏ ꯍꯥꯏꯕꯗꯣ ꯃꯗꯨꯗꯣ ꯈꯪꯉꯝꯒꯅꯤ ꯁꯣꯏꯗꯅꯩ ꯑꯗꯣ ꯑꯩꯈꯣꯏꯅꯕꯨ ꯁꯨꯃꯥꯏꯅ ꯆꯠꯂꯒ ꯌꯦꯡꯍꯟꯖꯔꯛꯄꯅꯤ ꯃꯌꯥꯝꯗ ꯑꯗꯣ ꯃꯌꯥꯝ ꯑꯗꯨꯗꯤ ꯁꯨꯝ ꯃꯊꯪ ꯁꯨꯝ ꯎꯠꯆꯔꯒꯦ ꯃꯌꯥꯝꯗꯨꯒ ꯍꯧꯖꯤꯛꯁꯦꯀꯣ ꯑꯩꯈꯣꯏꯒꯤ ꯗꯤꯒꯣꯜꯕꯔꯤ ꯍꯥꯏꯕ ꯃꯐꯝꯁꯤ ꯌꯧꯔꯦꯕ ꯑꯗꯣ ꯁꯨꯃꯥꯏꯅ ꯂꯩꯔꯦ ꯚ꯭ꯌꯨ ꯈꯔ ꯑꯗꯣ ꯃꯌꯥꯝ ꯁꯤꯅꯤ ꯑꯗꯣ ꯁꯣꯝꯗ ꯃꯥꯡꯂꯣꯝꯗ ꯌꯦꯡꯉꯒꯗꯤꯀꯣ ꯁꯤꯁꯦ ꯏꯇꯥꯕꯇꯥꯅꯦꯕ ꯏꯇꯥꯕꯇꯥ ꯃꯥꯡꯂꯣꯝꯗꯩꯁꯦ ꯏꯇꯥꯕꯇꯥ ꯑꯣꯏꯔꯝꯕꯅꯦꯕ ꯏꯇꯥꯕꯇꯥ ꯑꯣꯏꯔꯝꯕꯁꯦ ꯏꯇꯥꯕꯇꯥꯁꯤꯃ ꯄꯨꯔꯥ ꯊꯨꯝꯃꯨꯔꯕꯅꯤ ꯃꯌꯥꯝ ꯑꯗꯣ ꯁꯤ ꯀꯟꯗꯤꯁꯟ ꯈꯔ ꯁꯨꯃꯥꯏꯅ ꯁꯨꯝ ꯂꯩꯔꯦ ꯍꯧꯖꯤꯛꯐꯥꯎꯗꯤ ꯑꯗꯨꯝ ꯏꯁꯤꯡꯁꯤꯡꯁꯦ ꯁꯨꯝ ꯂꯩꯔꯤꯑꯕꯀꯣ ꯄꯪꯀꯪ ꯀꯪꯊꯗ꯭ꯔꯤ ꯑꯗꯣ ꯁꯤꯅꯤ ꯀꯟꯗꯤꯁꯟ ꯁ꯭ꯋꯥꯏꯒꯤ ꯗꯤꯒꯣꯜꯕꯔꯤꯒꯤꯀꯣ ꯑꯗꯨꯗꯤ ꯁꯨꯝ ꯑꯇꯩꯁꯨ ꯎꯠꯆꯔꯒꯦ ꯕꯤꯁꯅꯄꯨꯔ ꯑꯦꯟ ꯁꯤꯡꯒꯤꯃꯥꯔꯤꯒꯤ ꯀꯟꯗꯤꯁꯟꯁꯨ ꯁꯨꯝ ꯎꯠꯆꯔꯝꯒꯦ ꯃꯌꯥꯝꯗ ꯑꯗꯨꯝ ꯌꯦꯡꯃꯤꯟꯅꯁꯤ ꯀꯔꯤ ꯄꯣꯠꯅꯣꯁꯤ ꯃꯌꯥꯝꯗꯨꯒ ꯍꯧꯖꯤꯛꯁꯦ ꯑꯩꯈꯣꯏ ꯁꯨꯝ ꯕꯤꯁꯅꯄꯨꯔꯝꯗ ꯑꯦꯟꯇ꯭ꯔꯤ ꯇꯧꯔꯦ ꯑꯗꯣ ꯍꯧꯖꯤꯛꯁꯦꯀꯣ ꯔꯃꯦꯁ ꯍꯣꯏ ꯍꯦꯛ ꯇꯧꯕꯒ ꯁꯨꯝ ꯃꯥꯒ ꯄꯨꯟꯅꯔꯒ ꯁꯨꯝ ꯎꯠꯆꯔꯒꯦ ꯀꯔꯤ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯕꯗꯣ ꯁꯨꯝ ꯎꯠꯆꯔꯛꯀꯦ ꯃꯌꯥꯝꯗ ꯑꯗꯨꯗꯤ ꯌꯦꯡꯃꯤꯟꯅꯔꯁꯤ ꯃꯌꯥꯝ ꯕꯤꯁꯅꯄꯨꯔ ꯈꯨꯡꯒꯪꯗ ꯏꯁꯤꯡ ꯆꯥꯎꯔꯝꯕꯩꯁꯦꯀꯣ ꯌꯥꯝ ꯊꯤꯅꯗꯤ ꯆꯥꯎꯔꯝꯃꯦꯅ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯁꯨꯝ ꯂꯝꯕꯤꯒꯤ ꯀꯟꯗꯤꯁꯟꯀꯣ ꯁꯨꯝ ꯎꯠꯆꯔꯛꯀꯦ ꯃꯌꯥꯝꯗ ꯏꯁꯤꯡꯁꯦ ꯁ꯭ꯋꯥꯏꯗ ꯁꯨꯃꯥꯏꯅ ꯂꯩꯔꯦ ꯑꯗꯣ ꯃꯌꯥꯝ ꯍꯧꯖꯤꯛꯁꯦ ꯌꯧꯔꯦ ꯑꯗꯨꯝ ꯕꯤꯁꯅꯄꯨꯔ ꯑꯩꯈꯣꯏꯒꯤ ꯔꯃꯦꯁ ꯍꯣꯏꯗ ꯑꯗꯨꯝ ꯌꯧꯔꯦ ꯑꯗꯣ ꯍꯧꯖꯤꯛꯁꯦ ꯃꯥꯁꯨ ꯀꯧꯊꯣꯛꯑꯒ ꯑꯗꯨꯝ ꯀꯩꯀꯩ ꯑꯗꯨꯝ ꯎꯠꯆꯥꯕ ꯁꯨꯝ ꯎꯠꯆꯔꯒꯦ ꯃꯌꯥꯝꯁꯤꯒ ꯀꯟꯗꯤꯁꯟꯁꯤꯡꯁꯦ ꯁꯨꯝ ꯌꯦꯡꯕꯤꯌꯨ ꯁ꯭ꯋꯥꯏꯗ ꯔꯃꯦꯁ ꯍꯣꯏ ꯃꯌꯨꯝꯅꯦꯕ ꯁꯤꯁꯦ ꯔꯃꯦꯁ ꯍꯣꯏ ꯃꯌꯨꯝꯁꯦ ꯃꯣꯏ ꯊꯣꯡꯒꯥꯟꯗꯒꯤ ꯍꯧꯕ ꯁꯨꯃꯥꯏꯅꯒꯤ ꯂꯝꯕꯤꯁꯦ ꯂꯣꯏ ꯂꯣꯏꯔꯦ ꯑꯩꯈꯣꯏꯒꯤ ꯌꯨꯝꯗꯩ ꯀꯔꯥꯏꯗꯩ ꯃꯣꯏꯅ ꯃꯊꯧꯗꯤ ꯃꯌꯥꯝ ꯀꯜꯂꯤꯕꯅꯦꯕ ꯍꯧꯖꯤꯛ ꯑꯗꯣ ꯑꯩꯈꯣꯏ ꯂꯥꯛꯑꯦ ꯍꯥꯏꯗꯨꯒ ꯃꯥꯁꯨ ꯑꯗꯨꯝ ꯊꯣꯛꯂꯛꯀꯦ ꯍꯥꯏꯅ ꯑꯗꯨꯝ ꯊꯣꯛꯂꯛꯑꯦ Everything you know is in your mind.
นั่นกาลิกานะใกล้ทัน เอาวางกันนี่เอาวางกับเดี๋ยวนี่ นะอินจินในหิ้งจังตัวละ kita pun cang di pipe ni am tu sing cang na lok ko ko tengah tu. ไกอยู่กันเชลเลนเซอร์ได้หิ้งจังไง Saya dah suka cang. แค่เชลเลนเซอร์จังไงเนี่ยอุดาใช่ไหมลงทัวร์ลงหักตั้งอยู่ทำ Siap kami lah tangguh saja lah.จังอยู่ที่ละดูใช่บ่ Are you all my pussy? จังที่ละ ใช่ Swai kan jo ya kai no to ma di kai am hin na kai no. Eza da tini itu itu senang nasi nasi. Ni kai am kharang na. Je madara. Namun na sini. แม่มด้จิกเซ่สมเสียจังไงกันดิฉันคราสมอุจจาระแค่แม่มด้เสียสมังกีตั้งไก่น่ะสิกันสบายไก่ว่าเจ้าเลยแกใช่ใช่ใช่บ่ไก่เลยใช่ใช่บ่จุ่มมันนุ่งเด็ดสุดมากเลย Everything you know is in your mind. ดอมยามใช่ใช่กระไรแต่ละสิ่งกันดิฉันยามชินะพัดตัวมองโอ้ยเลยแบบตัวฟิสิกส์ตั้งมียามเสียดมตั้งนกไปกี่ยาใบมองแต่สมหลักนาเรียบโอ้ยมาตั้งเสียกังทันนะไปกี่มาตั้งสมอวยนาร์มินะดูก็จุ่มจะสุกว่าดมโซกไปกี่ใครก็ดมโซกไปกี่สุมีอะไรมาโอ้ยเรียบตัวกันดิฉันสินี่เราไม่ช่วยสิกันหลักแต่ก็สมัยนั้นจะไปถักเวกตั้งโอ้ยนาสินะแม่อมจะสู้ดูก็ welcome สำหรับนะแม่อมเลยตัวแรกหาตัวพี่จะก็กันดิฉันนายบุแม่อมเดอสมอุทิศตัวนี้ก็อีกไม่ตัวเดียวตัวแม่อมคอยนะฟิล์มเดอเลยนะคีโคตรเกี่ยวเดิมแม่อมจริงจริงดีแล้วก็สมัยดีมั้ง and พี่จะเชื่อแม่อมเลยนะพี่ร้อยเป็นน้ำเสียร้อยฟ้ามีมใช่ก่อนใช่พี่เชื่อสมมติทั้งตัวเราก็คุยกี่หันไปกี่มาตั้งตัวสมอุจจาระกี่หันตัวพี่เขากำลังโดนจับตัวใช่ Kai kata. Satu selai kata. Sebenarnya kalau guna remaga. Nama kat semua nasi. ไอ้แม่ดูก็พี่เชื่อก่อนเราไม่ใช่จุ่มได้กี่จุ่มทะเลแบบทะเลนะพี่เชื่อคุยจุ่มทำงานเยอะรวมได้สมเลยนะตัวสมได้สมพี่เชื่อจุ่มด้วยดีสิมารีกี่วิวสุดจุ่มอุจจาระเงี้ยแม่ได้อะตัวเราไม่ใช่นั่งดีก็ยังกำไมเนี่ยโตกว่าเลยพี่เชื่อ Tahu sini aku wana lian kare hai tai hujik pe bu aku dum higan nakon mayam juga una pang ni macam dua di jam sing jam helai macam dua di aku kita kisum hai ngam dia ba jam kiru aku pun nupi ngang jauh pun ni aku nupa mas aku ta lai boy di kisum kai de ba nupi ngang jauh bai sidi kisum kai nak buat lai te risk ni ba dona jam kiru re do hujik handar pada gidi kerana moi sini mai นุ่งไงครับคนนี้ด้วยแม่สินี่สินุ่งไงสินี่แม่มาสู้ปามันไม่ใช่ก็อะด้วยสินี่อะด้วยหุ่นจิกเช่ก็สายกีมีสิ่งสุดสมนกไปกีมาตั้งมาไปกีกังฮิบกีไปกีอวานาแม่เสียด้วยพวกเล็กไปกีก็อะด้วยสิมาตั้งมาเยาวเรียบอะด้วยนะอะด้วยแม่สู้หารับแกมันเลยเนี่ยคันเลี้ยวจิกเช่อะด้วยคดีไปกีขวดที่โอ้ยใบสิ่งจอกมาไปกีอิมุงมานุ่งไปกีปากกานัตวิดาไปกีจุ่มHanai gi jumsa ke syam yan che alai ba mi sing gi diwa dum nuai ta ma tang su ai na hai ta re dum jum ngam ma kai ba khot ba king khai ba ma su jung gi pochai ni je chot hi hot kem ya ma su jaw hi ni ba do mem ma su dum khang bi rang ma ni do kamai tau de hai ba do ado mem ramesh ki channel la su mem ma sum visit to asum mi bi ya ni ado hui che ka hoi dum tho ge to ri Ado saab na lore ba se je muse. Setan ka hore de mulla ne muse la thara chatte mi je muse. La thara thora ni jam sai je ni kai jaga. Thara do mem hui che khoi su dum tho ge dum thok na ma thang ta ba se sum cham ge do di yeng na si mem loi pho tangก็ลำบีดีกว่าใครนี่ไงเลยทุนเลยกายเลยนะฉันได้นุ่งยามก็เลยตอกเธอเลยบ่
Singimari nung kaya si Singimari tharam bani ba jo sujik se mai loi lei re mafam Singimari loi kai lei ne do ising ji swai bo si bo che thumam ba me ado hujibo di dum kang thai be ko Singimari lei re pemya hujik se ko koi Singimari chat pada wa Singimari Bishnapur hek kala pada condition khak pure do nu ba do myam tra ke sini myam condition che si hujibo ising che ko lei ri ba hujik से सुमाइना लम लैरी अखोगी लंबी गे हेक ताइनाबी बिस्तापुर गा हेक मनाक्तनी सिसे इबो कंगदना लैरी अब सोमदसु ओलगना सुमाइना सु लैरे सिनि मे अद सोमदसु जुमि गिरे कमाइना अखोगी कंगथरपै को सुमाइना उ फंगे Domyam sini domyam dari sum Singimari dom chala sum charaga yenga simyam lambi sum jeng bi myam asini mi hujik che dum siasu ising do dum cheli do somda di ko si board si dim taw thalo re aduga sonda darindar su moi su lak pai kan tawri ai di landore myam ai di gari se dum dai re se point dum landore aduga moi su kanna sondagi lan bai kan tawri gari mamang ka toriyo jibok di ko dum buga dum thongna ri sai se smeng we Singimari gi looks ni ma'am ada somda khoi gi jum mitai gi na ta ni si che siga sa sa na loi lei ra khoi akang bada atong bada ni wa sa sa lei se son jum hujibok gi ising chang chang lei na ba kang gu ma'am jawri Bishnapur chapram gi khoi gi khongna pambi du ni aduga si thong sigi marak ta ko siga sumaina lei mi am se sumyeng bu si se gi jum da sing chang lei ba punamakku asiga sojik se siga lak an lei na ba natani sojik ki ado si thong sima di dum mai lei ra jum bi ke sumai loi sa sa lei na re sini myam view ado si se amtola gi maning su tai ko amtola khungang gi maning su maning ni ada lei re hi su dum thori handa मैम ददी सेशन लोइसिन जरगे असि ब्लॉग से अदो कमाय तौ तौ दे मैम सुम हाइबिरमो मैम ददी नेक्स्ट ब्लॉग तमो दम फंगरसे ददी ngasi gena tata bye bye